हुरान अमगा येंगनबा अदुगा अमुक येंगदबा अमुकसु सा थमोइददि लोना लोना इरांग तौनबदुबु थमोइगी के कुलोत्पि कौइ भालो हे नौंगदुना हाइबनि कैनो हौदोंग तुमिन लेबना चफुंगमे हाइदुनि हेनमनरो अइबु चफुंगम हाइरिदुबो सी फावबने वाटमल्लबनि हाइनिंग मंगांनिंग याम लेदा लेनी नंगदि वारी साना साना लाकपना गोविंद यौखिबा खंगहौदे मफम चाबा अमा येंग साइकल दो सोलोन सलमलगा हामदुना थनमले मखोइन हेक चंगसिनबगा हेक मायुक यादुना थेंगनरुरे फक्तफमना सिजतोंबी चिंगलेंबी अमदी लिंथोय होली पला सकफम येंगफमदुदा नाचोम ngasisu anoba nachom amana leiting oiduna chilei nachom chinbada khwaidagi pakchabi nachom chinbi ama hayo hairabadi sijatombi yausang kumhaigi holi sakpa singda pechagari kaplakpada angang banonglik machuna itillaba isingduna angoba phi singduda govinda magi thogal lakliba bhakta singduna madugi irikna chongbada pap pumna makkokadaba mali maraksida huran yengne sijatombi amadi sekhar nin khongba marak aduda pukninggi kachinda leiba mina yoba ngamdaba thamoigi achikpa leikolda nungsi leirangna pugaina satliba leikolduda une होली पला येंगबा लोइरकपदा चटके हाइना थोकलकपदा सिजातोंबी मखुतनामा तुंगबुन्नदुना लाकलगा शेखरना साइकल इंथोरकपा मतमदुमक्तदा येत थंगबा खजाइदुदा सिजातोंबीना अबेर तैरमि अबेर अदुमना तैरकपा शेखर मसादा करिनो हाइफम खंगदबा हरावबा नुंगाइबा अमा फावी असुक्की मते वहाई ओइना हाइबददि महक पुंगदोकपा ngamgani थाजद्रे ngasi asigumba tanglaba mikupta ningol magi khutna tairakpa tanaurabi khutsana magi khasaida soklakpa pakhang magi thamoido nungsibagi makum matha oiraktuna nungsigi nonglik oina khiklare yausang aber machu marakta kokpa ngamlaroidaba machuna thamoida sangjinkhre mantiknabada wana thoklagadaba mamalna thamoi amana thamoi amabu mamal piduna yanakhre sekhargi mamaida abiru tairamlaga तुमिन मोंग हादना सिजातोंबिदो हेंगतना मागी मांग थादुना चखटक्रे साइकल दुगा सेखरदे दुमक तुमिना चकलीबदुना उतुबीगुमले कोंदुमबसु इंगक ngakladuna मया कादुना येंगलगले अबेर दैरबा सेखरगी मखजाइदुदा मांग थाना चटखिबी सिजातोंबिना हाइनोक मिनोक अमगा लोइनाना तुंग हन्ना समलांग मरुमदगी येंगलगलगा सेखरदा मिची हाइफेट खचिले मिच्ची दुदी थौरब तेंगा थोंगदुना कापलक पतेंजई ओइबना थमोइदा थुमना पाले हानदगी ngauduna लेरंबदो हौजिक्ति याई थारब मिच्चीदुना अमुक्का हेना ngaउहनबिरे ममानबी अनीदुगा नोक नोकदुना मांग थादुना अदुमक चटख्रे लंबी नाकलदुदना अनीदो तरक तरक शेखर पाखे खुमलक्ट्रे उंगलगले ममित्तुना सिजातोंबिना चटखिबा माइकैदुदा येंगलगले शेखर शेखर कुदौरगे नंबो कैसु तौदी ngaure nungsibana ngawhal asi natro nang nahiningiba nang sidi bai aidi andrayamini loina haiba loina khamba khubak mai yengrasu kuthi nungthi phagludrasu laipaw mukta cheludrabasu loina ma khawbadagi khangba ngamba nataw inine nokning bawanga nang sima nokning चिठी की पाखुम हलकले दो हौजिक्ति हा करिनोदा पाखुमदि फंगदना कदाइदै चिठी की पाखुमनो एरा वाहैना चिठी ओइना हलक्त्रबसु न खजाइदुदा तैरमलिबा अंगांगबा मचुगी अबेरदुना चिठी की पाखुमने खंगबा पंगजाव ओ अबेर से चिठी पाखुम चिठी पाखुम चिठी की पाखुम नमाइदा तैरमलिबा अबेरदो इचम चंबा अबेर नत्तिने नुंगसिबना चुरबा अबेरने अबेर हरावबगी पनखै लैत्रे अनीदो वारी सानरंबदगी साइकल दो अमना थौ अमना तोंगदुना पुन्ना लाकमिने खोंगचत मागी लेपनाइदबी तासिन खोंजिन हैबी संदोकलगा सरासन तिंगथोकलगना खु यौ तासिललगा लंगदुमसा मतम कौबी लाइरेंबी पांगसोई नाइदबी अयुक नुंगथिलगी मतम ओइरंबदगी हौजिक्ति नुमिदांगी मतम ओइरकले थाबल चोंबगी मखोलना माइकई खुदिंग निल्ले थाबल मखोल तारगा मखोंग खोंगसा तरादो मरिंग चटले थाबल चोंगनिंगबगी सिजदो हंदक कुमसिगी थाबल चोंगनिंगी मखोइगी बदी हुमनी सुबा नुमित्ता चोंगदौरी
ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯃꯈꯣꯜ ꯇꯥꯔꯒ ꯈꯨꯅꯤꯡ ꯑꯅꯤꯗꯨ ꯆꯣꯡꯅꯤꯡꯕꯒꯤ ꯂꯦꯡ-ꯂꯦꯡ ꯂꯝꯇꯥꯒꯤ ꯐꯤꯡꯉꯧ ꯐꯔꯕ ꯊꯥꯕꯜꯅ ꯑꯇꯤꯌꯥꯗ ꯃꯀꯦ ꯁꯦꯝꯅ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯆꯔꯩ ꯐꯤꯅ ꯏꯟꯈꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯉꯥꯜꯅ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯏꯅꯣꯠ ꯀꯌꯥꯅꯤ ꯐꯥꯎꯍꯜꯂꯤꯕ꯫ ꯁꯤꯖꯥ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜꯗꯨ ꯌꯦꯡꯂꯤ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯊꯥꯕꯜꯂꯩ ꯂꯩꯅꯝꯅ ꯃꯔꯣꯜ ꯑꯃ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯖꯥꯏꯗ ꯇꯩꯈꯤꯕ ꯑꯕꯦꯔꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯑꯩꯅ ꯇꯩꯕ ꯃꯆꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯩꯕꯅꯤ ꯗꯥ ꯁꯦꯈꯔ꯫ ꯂꯝꯇꯥꯒꯤ ꯃꯤꯁꯨꯝ ꯍꯩꯕꯤ ꯊꯥꯕꯜꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯍꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯕꯜ ꯃꯔꯛꯁꯤꯗ ꯊꯥꯕꯜꯂꯩ ꯂꯩꯅꯝꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯆꯨꯔꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯕꯜ ꯃꯈꯣꯜꯁꯤꯅ ꯑꯩꯕꯨ ꯉꯥꯏꯉꯝꯗꯕꯤ ꯇꯥꯍꯜꯂꯤ꯫ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯣ ꯉꯥꯏꯉꯝꯗ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯈꯨꯖꯤꯡ ꯄꯥꯏꯅ ꯆꯣꯡꯕ ꯊꯥꯕꯜꯗꯣ ꯆꯣꯡꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯕꯤ ꯅꯣꯡꯒꯧꯕꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯑꯣꯏꯔꯤ꯫ ꯍꯣ ꯅꯣꯡꯒꯧꯕꯤ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯁꯨ ꯅꯪꯒꯨꯝ ꯏꯈꯧ ꯂꯥꯡꯕꯤꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯦꯈꯔꯗꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯤꯡꯁꯦꯜ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯈꯖꯥꯏ ꯅꯥꯝꯃꯗꯨ ꯉꯁꯥꯏ ꯁꯤꯖꯇꯣꯝꯕꯤꯒꯤ ꯈꯨꯠꯁꯥ ꯇꯅꯧꯕꯤꯅ ꯑꯕꯦꯔ ꯇꯩꯔꯛꯈꯤꯕꯗꯨ ꯃꯗꯨꯗ ꯅꯤꯡꯁꯤꯡ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯂꯒ ꯅꯣꯛꯆꯩ ꯁꯦꯈꯔꯁꯨ꯫ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯒꯤ ꯍꯩꯅꯧ ꯍꯧꯔꯤꯕ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯋꯥꯅ ꯈꯕꯥꯛ ꯂꯥꯛꯂꯒ ꯐꯝꯐꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯂꯒ ꯐꯝꯂꯔꯦ꯫ ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯐꯤꯡꯉꯧ ꯐꯕꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅꯐꯝ, ꯑꯄꯥꯝꯕꯒꯤ ꯍꯧꯔꯛꯐꯝ, ꯂꯤꯞꯐꯝ, ꯇꯝꯐꯝ, ꯄꯨꯟꯐꯝ, ꯋꯥ ꯇꯥꯅꯐꯝ, ꯇꯝꯊꯣꯛꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯌꯣꯜ ꯑꯣꯏꯔꯤꯕ ꯃꯤꯁꯨꯝ ꯍꯩꯕꯤ ꯊꯥꯕꯜ ꯏꯌꯥꯎꯇ ꯌꯥꯎꯏ, ꯏꯆꯥꯟꯇ ꯆꯥꯟꯅꯩ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟꯁꯤꯡꯁꯤꯅ ꯊꯥꯕꯜ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯐꯝ ꯊꯃꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯏ꯫ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯕ ꯊꯃꯣꯏꯁꯤꯅ ꯋꯥꯍꯩꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯊꯥꯕꯜꯗꯨꯗ ꯅꯥꯆꯣꯝ ꯆꯤꯟꯕꯤ ꯅꯤꯡꯉꯣꯜꯒ ꯏꯀꯥꯏ ꯊꯤꯒꯟꯕ ꯄꯥꯈꯪꯒ ꯃꯤꯀꯨꯞ ꯑꯃꯗ ꯃꯇꯝ ꯑꯃꯠꯇꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯥꯕꯜ ꯃꯉꯥꯜꯗ ꯑꯣꯏꯅꯗꯨꯅ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯖꯥ ꯃꯈꯣꯡꯗ ꯀꯣꯟꯗꯨꯝꯕ, ꯁꯦꯈꯔ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯎꯅꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯉꯟꯇꯥꯅ ꯊꯥꯕꯜ ꯌꯦꯡꯕ ꯂꯥꯛꯎꯀꯣ ꯅꯣꯏ ꯑꯅꯤ꯫ ꯌꯦꯡꯕꯗꯔꯣ? ꯆꯣꯡꯕꯗꯤ ꯆꯣꯡꯃꯤꯟꯅꯔꯣꯏꯗ꯭ꯔꯣ? ꯌꯦꯡꯁꯨ ꯌꯦꯡꯉꯣ, ꯆꯣꯡꯕꯁꯨ ꯆꯣꯡꯃꯤꯟꯅꯁꯤ, ꯄꯥꯏꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯌꯦꯞꯇ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯁꯤꯗ꯫ ꯑꯗꯨꯅꯦꯕ ꯆꯤꯡꯂꯦꯝꯕꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯂꯝꯄꯥꯛꯇ ꯊꯦꯡꯅꯔꯁꯤ꯫ ꯑꯍꯣꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯖꯥ ꯃꯈꯣꯡꯗ ꯂꯩꯔꯝꯕꯗꯒꯤ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯂꯝꯄꯥꯛꯇꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯣꯔꯦꯟꯗꯤ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯅꯤ ꯈꯜꯂꯨꯕꯗ ꯍꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛꯀꯤ ꯂꯩꯁꯥꯕꯤ ꯊꯥꯕꯜ ꯁꯤꯜꯂꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯊꯃꯣꯏꯗ ꯏꯄꯥꯏ ꯍꯧꯏ꯫ ꯀꯔꯤꯒꯤꯗꯤ ꯍꯧꯔꯣꯏ? ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯄꯩꯁꯥ ꯇꯤꯡꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯁꯤꯟ ꯂꯥꯡꯂꯒ ꯑꯇꯤꯌꯥꯗ ꯃꯪꯂꯛꯂꯤꯕ ꯀꯨꯝꯒꯤ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯃꯨꯕꯗꯨ ꯎꯕꯗ ꯋꯥꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯀꯥꯏꯔꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯁꯤꯟꯕ ꯊꯥꯕꯜꯁꯤ ꯆꯣꯡꯕ ꯐꯪꯗ꯭ꯔꯗꯤ ꯆꯍꯤꯁꯤꯃꯒꯤ ꯑꯗꯨꯃꯛ ꯆꯣꯡꯕ ꯐꯪꯗꯕꯒꯤ ꯅꯤꯡꯉꯝꯗꯕꯗꯨ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯐꯥꯎꯗꯨꯅ ꯂꯩꯔꯅꯤ꯫ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯈꯔ ꯈꯨꯔꯥ ꯃꯥꯏꯉꯧ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯤ꯫ ꯊꯥꯕꯜ ꯀꯥꯏꯗꯣꯏ ꯁꯔꯨꯛ ꯍꯥꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯈꯨꯔꯥ! ꯀꯔꯤ ꯂꯩꯔꯦ ꯏꯁꯨꯁꯥ? ꯅꯣꯡꯁꯦ ꯑꯃꯨꯛꯇ ꯈꯝꯕꯤꯌꯨ ꯈꯨꯔꯥ꯫ ꯍꯥꯏ, ꯃꯤ ꯃꯀꯨꯝ ꯃꯊꯥ ꯌꯧꯗꯨꯅ ꯇꯧꯖꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯂꯝꯇꯥ ꯊꯥꯌꯥꯏꯁꯤꯗꯗꯤ ꯀꯨꯝꯒꯤ ꯅꯣꯡꯃꯥꯁꯨ ꯉꯟꯃꯜꯂꯤꯗ꯫ ꯏꯁꯨꯁꯤꯡꯅ ꯑꯄꯥꯝꯕꯗꯣ ꯅꯪ ꯈꯨꯔꯥꯅ ꯍꯦꯛ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯅꯦ ꯍꯥ꯫ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ, ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯁꯣꯏꯗꯅ ꯀꯠꯆꯒꯅꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯨꯔꯥ ꯃꯥꯏꯉꯧꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯥ ꯑꯃ ꯎꯔꯛꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯥꯕꯜ ꯄꯦꯟꯅ ꯆꯣꯡꯕ ꯐꯪꯂꯅꯤ, ꯊꯥꯕꯜ ꯀꯥꯏꯔꯔꯣꯏ, ꯄꯦꯟꯅ ꯆꯣꯡꯂꯅꯤ ꯄꯥꯝꯃꯨꯕꯒꯤ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯈꯨꯔꯥ ꯃꯥꯏꯉꯧꯅ ꯄꯣꯂꯥꯡ ꯁꯦꯒꯥꯏ ꯑꯃ ꯆꯨꯛ ꯑꯃ ꯌꯨꯡꯂꯒ ꯊꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯣꯏꯌꯨꯝ ꯂꯩ ꯇꯥꯏꯅꯩ, ꯅꯣꯡ ꯆꯨꯗꯅꯕ ꯊꯩꯔꯒ ꯆꯠꯈꯤꯅꯕ꯫
ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯃꯝꯁꯤꯟꯈꯤꯕꯒ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯦ꯫ ꯙꯣꯜ ꯕꯦꯟꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯏꯍ ꯍꯔꯥꯎꯗꯦ꯫ ꯊꯥꯕꯜ ꯆꯣꯡꯂꯕꯁꯨ ꯅꯨꯃꯤꯠꯇꯨꯃ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯗꯤ ꯊꯥꯖ ꯃꯥꯕꯨ ꯎꯕ ꯐꯪꯂꯔꯣꯏ꯫ ꯊꯥꯖꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯁꯤꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯊꯔꯛꯂꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯊꯥꯕꯜ ꯆꯣꯡꯗꯅ ꯀꯨꯝꯁꯤꯗꯤ ꯊꯥꯕꯜ ꯃꯉꯥꯜ ꯎꯕ ꯐꯪꯗꯅ ꯊꯥꯕꯜ ꯃꯥꯕꯨꯁꯨ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯕꯤꯗꯥꯏ ꯇꯧꯈꯤꯗ꯭ꯔꯥ? ꯕꯦꯟ ꯄꯥꯔꯇꯤꯁꯤꯡꯁꯨ ꯚꯥꯕꯣꯛꯁꯤꯡꯁꯨ ꯋꯥꯗꯕ ꯉꯝꯗꯦ꯫ ꯀꯔꯝ ꯊꯣꯛꯂꯒꯕ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯆꯣꯡꯕ ꯐꯪꯕ ꯊꯥꯕꯜꯁꯤ ꯉꯁꯤꯗꯤ ꯀꯥꯏꯔꯗ꯭ꯔꯥ? ꯑꯗꯨꯕꯨ ꯆꯣꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯜꯂꯨ ꯀꯧꯕꯅꯤꯅ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯣꯟꯗꯨꯝꯕ ꯑꯃꯗꯤ ꯁꯦꯈꯔꯗꯨ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯐꯖꯔꯦ ꯁꯤꯖꯁꯤꯗꯤ ꯃꯩꯉꯥꯜꯁꯤꯗ꯫ ꯅꯍꯥꯟꯒꯩ ꯃꯥꯒꯤ ꯐꯖꯕꯗꯒꯤ ꯉꯁꯤꯒꯤ ꯃꯥꯒꯤ ꯐꯖꯕꯁꯤꯅ ꯏꯍꯦꯟ ꯍꯦꯟꯗ꯭ꯔꯣ? ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯍꯣꯔꯦꯟ ꯃꯥꯌꯦꯞꯇ ꯅꯨꯄꯥ ꯄꯥꯏꯕ ꯌꯥꯔꯦ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯒ ꯆꯪꯁꯤꯜꯂꯒꯅꯦ ꯇꯥꯞ ꯂꯥꯎꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯣꯡꯒꯗꯕꯅꯤ꯫ ꯀꯣꯟꯅ ꯈꯟꯅꯁꯤ, ꯅꯣꯡꯅ ꯃꯔꯣꯜ ꯃꯪꯕꯅꯦ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯁꯤ ꯇꯥꯅ ꯂꯥꯛꯂꯒ ꯊꯥꯕꯜ ꯆꯣꯡꯗꯅ ꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯣꯡ ꯆꯨꯒꯦꯔꯥ ꯆꯨꯔꯣꯏꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤꯖꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯅ ꯆꯣꯡꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯃꯇꯥꯎ ꯀꯣꯟꯗꯨꯝꯕꯒꯤ ꯋꯥꯗꯨꯗ ꯌꯥꯁꯤꯟꯕ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯥꯒꯤ꯫ ꯍꯥꯏꯅ ꯃꯥꯌꯦꯞꯇꯨꯗ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯅꯨꯄꯤ ꯄꯥꯏꯕ ꯌꯥꯔꯦ꯫ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯂꯝꯕ ꯄꯥꯈꯪꯁꯤꯡꯗꯨ ꯃꯍꯩ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯜꯂꯒ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯣꯡꯕ ꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯁꯤꯖꯇꯣꯝꯕꯤ ꯃꯤꯍꯨꯜꯗꯨ ꯆꯤꯡꯒꯨꯝ ꯆꯤꯡꯒꯥꯟꯅꯩ꯫ ꯃꯥꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯦꯈꯔꯅ ꯃꯥꯒꯤ ꯈꯨꯖꯤꯡ ꯄꯥꯏꯔꯛꯈꯤꯕꯗꯣ꯫ ꯏꯁꯥꯅ ꯌꯥꯔꯦ ꯄꯥꯝꯃꯨꯕ ꯑꯩꯒꯤ ꯈꯨꯖꯤꯡꯁꯤ ꯄꯥꯏꯕꯤꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯅꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯏꯀꯥꯏ ꯊꯤꯒꯟꯕ ꯄꯥꯈꯪ ꯃꯥꯁꯨ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝ ꯊꯥꯕꯜꯗꯨ ꯄꯦꯟꯅ ꯆꯣꯡꯒꯦ ꯈꯜꯂꯤ꯫ ꯆꯣꯡꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯗꯦ꯫ ꯊꯥꯕꯜꯗꯨ ꯆꯣꯡꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯗꯨ ꯆꯣꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯇꯤꯌꯥꯗꯨꯗꯒꯤ ꯅꯣꯡꯂꯤꯛ ꯈꯤꯛꯂꯛꯏ꯫ ꯊꯥꯕꯜ ꯃꯐꯝꯗ ꯂꯩꯔꯝꯕꯁꯤꯡꯗꯨ ꯊꯋꯥꯏ ꯋꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯁꯤꯅ ꯖꯝ ꯆꯨꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯊꯥꯕꯜꯁꯤ ꯀꯥꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯤꯠꯂꯛꯄ ꯅꯨꯡꯁꯤꯠ ꯁꯥꯍꯨꯝ ꯑꯃꯅ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯈꯤꯛꯂꯝꯕ ꯅꯣꯡꯂꯤꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯇꯤꯌꯥꯗ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯜꯂꯔꯦ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯛ ꯎꯕ ꯐꯪꯂꯝꯗꯕ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯎꯕ ꯐꯪꯂꯦ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅꯩ꯫ ꯈꯨꯔꯥꯝ ꯃꯥꯏꯉꯧ ꯅꯣꯡ ꯈꯥꯝꯕ ꯍꯩ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯉꯝꯕ ꯃꯤꯌꯥꯝꯁꯨ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅ ꯊꯥꯕꯜꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗꯨ ꯔꯥꯎꯟ ꯑꯃꯅꯤ ꯆꯣꯡꯕꯗ ꯉꯥꯏꯔꯤ꯫ ꯅꯥꯀꯟꯗꯒꯤ ꯂꯤꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯅꯥꯀꯟ ꯅꯥꯝꯃꯗ ꯄꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯁꯛꯇꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ! ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯁ꯭ꯀꯨꯇꯔ ꯊꯧꯕ ꯊꯤꯀꯥꯗꯥꯔ ꯑꯣꯏꯕ ꯙꯣꯖꯣꯅꯤ꯫ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯃꯔꯦꯡ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯄꯥꯏꯔꯛꯄꯗꯨꯗ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯃꯛꯇꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯪꯗꯕ ꯄꯥꯈꯪꯁꯤꯕꯨ ꯃꯅꯤꯄꯨꯔꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯎꯠꯇꯨꯅ ꯊꯥꯕꯜꯁꯤ ꯆꯣꯡꯂꯣꯏꯒꯦ ꯍꯥꯏꯔꯁꯨ ꯅꯥꯀꯜꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤꯕ ꯁꯦꯈꯔꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯐꯪꯕ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟꯅ ꯅꯥꯀꯟ ꯅꯥꯃꯠꯇꯗ ꯌꯦꯡ ꯍꯔꯥꯎ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯂꯤ ꯁꯤꯖꯇꯣꯝꯕꯤ꯫ ꯅꯥꯀꯜꯗ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯙꯣꯖꯣꯗꯨ ꯁꯤꯖꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯏ꯫ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯁꯤꯖꯇꯣꯝꯕꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ꯫ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯆꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯣꯡꯂꯤ꯫ ꯑꯁꯤꯅꯗꯨꯝ ꯃꯍꯤ ꯂꯥꯡꯍꯜꯂꯤ ꯙꯣꯖꯣꯗꯤ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯁꯤꯖ? ꯈꯣꯟ ꯀꯜꯂꯛꯄꯗꯨꯗ ꯏꯆꯤꯡ ꯂꯥꯛꯂ ꯃꯥꯜꯂꯦ ꯁꯤꯖꯗꯣ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ꯫ ꯇꯥ ꯙꯣꯖꯣ, ꯑꯔꯦꯝꯕꯗ ꯁ꯭ꯋꯥꯏꯗꯅꯦ ꯅꯁꯤꯡꯈꯥꯗꯣ ꯐꯨꯗꯣꯔꯛꯀꯅꯨ꯫ ꯀꯔꯤ ꯃꯔꯝ ꯂꯩꯗꯅꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯛꯂꯤꯗꯨꯕꯣ? ꯂꯩ, ꯃꯔꯝ ꯆꯥꯎꯅ ꯂꯩꯅꯦ꯫ ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯦ ꯇꯥ ꯙꯣꯖꯣꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯋꯥꯍꯩ ꯑꯣꯏꯅ ꯉꯥꯡꯊꯣꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ
ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯥꯎꯕꯗꯤ ꯌꯥꯔꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯌꯥꯝꯅ ꯈꯪꯕ ꯄꯥꯝꯂꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯁꯦꯡꯕꯗꯨꯅꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤꯕꯅꯤ ꯅꯪꯁꯦ ꯅꯥꯄꯜ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯃꯕꯣꯛꯀꯤꯅꯦ ꯔꯥꯁꯤꯒꯤꯅꯦ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯃꯌꯥꯏꯗꯣ ꯑꯩꯉꯣꯟꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯑꯍꯜꯅ ꯍꯥꯏꯅꯕ ꯅꯨꯄꯤꯅ ꯄꯥꯝꯗ ꯃꯤꯄꯥꯎ ꯊꯣꯛ ꯈꯩꯅ ꯌꯥꯡꯀꯣꯛ ꯁꯦꯒꯥꯏꯕ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯇꯥꯗꯣꯖꯣ ꯑꯩꯕꯨ ꯌꯥꯡꯀꯣꯛ ꯁꯦꯒꯥꯏꯕꯒ ꯄ꯭ꯔꯃꯥꯟ ꯇꯧꯒꯅꯨ ꯁꯤꯖ ꯇꯧꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯕ ꯇꯥꯏ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯁꯦꯈꯔꯗꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯁꯤꯖꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯅ ꯀꯅꯥ ꯁꯤꯖꯒ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅꯤ ꯑꯣꯍꯣ ꯅꯪꯒꯤ ꯅꯔꯨꯝꯗ ꯑꯣꯏꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝ ꯃꯅꯤꯡ ꯇꯝꯅ ꯉꯥꯡꯂꯤꯕ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝꯅꯤ ꯁꯤꯖꯅ ꯄꯤꯔꯤꯕ ꯃꯄꯣꯛ 8ꯂꯛꯇ ꯁꯤꯖꯗꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯇꯨꯃꯤꯟ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯁꯤꯖꯒꯤ ꯋꯥꯍꯧꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯂꯦ ꯈꯨꯠꯇꯨ ꯍꯥꯟꯅ ꯙꯣꯖꯣꯅ ꯌꯥꯎꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯈꯨꯠ ꯊꯥꯔꯛꯂꯕꯅꯤꯅ ꯅꯣꯡꯁꯥ ꯑꯃꯒꯨꯝ ꯃꯌꯥꯏ ꯐꯨꯗꯣꯛꯇꯨꯅ ꯈꯨꯠ ꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯂꯝꯄꯥꯛꯇꯨꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯅꯤꯡꯉꯣꯜ ꯃꯁꯨꯝ ꯂꯥꯡꯒꯤ ꯐꯨꯅꯔꯦ ꯊꯥꯕꯜꯗꯨ ꯈꯥꯡꯇꯞꯇ ꯀꯥꯏꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯈꯥꯝꯕꯗ ꯋꯥꯅ ꯊꯣꯛꯄ ꯈꯨꯈꯠꯅ ꯑꯃꯗꯤ ꯑꯣꯏ ꯑꯃꯁꯨ ꯄꯥꯛ ꯍꯟꯅꯗꯦ ꯃꯤꯠꯄꯥꯟꯗꯨ ꯒ꯭ꯔꯤꯟ ꯀꯥꯏ ꯙꯣꯖꯣꯒꯤ ꯀꯤꯟꯅ ꯊꯤꯟꯕꯗ ꯁꯦꯈꯔꯅ ꯃꯁꯥ ꯄꯥꯏ ꯍꯥꯏꯖꯕꯇꯅꯤ ꯆꯟꯗꯣꯟ ꯆꯩ ꯃꯥꯟꯈꯩ ꯁ꯭ꯇꯦꯃꯤꯅꯥꯗꯤ ꯂꯩ ꯃꯥꯒꯤ ꯈꯨꯄꯨꯗ ꯙꯣꯖꯣꯗꯤ ꯃꯊꯛ ꯃꯈꯥꯗꯥꯡ ꯑꯣꯜꯂꯤ ꯅꯨꯄꯤ ꯃꯥꯡꯗ ꯀꯟꯊꯤ ꯊꯣꯛꯂꯨꯕ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯅꯪꯂꯒ ꯇꯣꯛꯂꯦ ꯉꯁꯤ ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕꯒꯤ ꯊꯥꯕꯜꯁꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯅ ꯂꯣꯏꯁꯤꯜꯂꯦ ꯊꯥꯕꯜ ꯀꯥꯏꯔꯕꯅꯤꯅ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯩ ꯑꯗꯨꯕꯨ ꯊꯥꯕꯜ ꯂꯣꯏꯁꯤꯟꯅꯕ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯑꯧꯒ꯭ꯔꯤ ꯁꯛꯂꯒ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯑꯃ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯦ ꯁꯤꯖ ꯇꯣꯝꯕꯤ ꯍꯥꯛꯇꯛꯀꯤ ꯋꯥꯊꯣꯛꯇ ꯊꯥꯕꯜ ꯀꯥꯏꯔꯦ ꯇꯥꯕꯗ ꯁꯤꯖꯕꯨ ꯄꯣꯛꯄꯤ ꯇꯣꯝꯕꯤꯁꯅꯥꯗꯣ ꯃꯆꯥꯕꯨ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯆꯩ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯅꯨꯄꯥ ꯃꯆꯥ ꯊꯧꯅꯥ ꯅꯣꯡꯗꯝꯂꯨꯕ ꯁꯦꯈꯔꯁꯨ ꯈꯦꯠꯄ ꯈꯦꯋꯥꯠꯄ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯃꯁꯥꯗ ꯑꯁꯣꯛꯄꯗꯤ ꯂꯩꯇꯦ ꯆꯤꯟꯕꯥꯜꯗꯒꯤ ꯏꯈꯦꯡ ꯈꯔ ꯀꯣꯟꯗꯨꯝꯕꯅ ꯁꯣꯛꯂꯕ ꯃꯇꯥꯎ ꯁꯦꯈꯔꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯃꯥꯒꯤꯗꯃꯛ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯈꯤꯕ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯈꯤꯕ ꯄꯥꯈꯪ ꯑꯃꯒꯤ ꯑꯁꯣꯛꯄꯗ ꯑꯃꯗꯤ ꯑꯋꯥꯕꯗ ꯈꯖꯤꯛꯇ ꯐꯥꯎ ꯍꯦꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯉꯝꯖꯗꯦ ꯁꯤꯖꯗꯣ ꯃꯃꯥꯅ ꯊꯥꯕꯜ ꯂꯝꯄꯥꯛꯇꯨꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯅꯤꯡꯕꯅꯤ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯑꯗꯨꯕꯨ ꯐꯤꯚꯝꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯃꯤꯠꯁꯅꯥ ꯑꯅꯤꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯤ ꯏꯍꯧꯅ ꯏꯄꯣꯝ ꯅꯥꯏ ꯁꯤꯖ ꯃꯃꯥꯅ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗ ꯁꯤꯖꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯇꯣꯝꯕꯤꯁꯅꯥꯅ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯏ ꯍꯩ ꯅꯪꯅꯦ ꯍꯟꯗꯛ ꯃꯔꯛ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯂꯝꯀꯦꯠ ꯂꯝꯍꯩꯕꯤ ꯍꯥꯏꯕ ꯏꯟꯗꯕ ꯅꯍꯥꯛ ꯊꯛꯀꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯕ ꯇꯥꯔꯤ ꯅꯪꯗꯧꯅ ꯇꯧꯕ ꯌꯥꯎꯗꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯣꯟꯈꯠꯂꯛꯀꯅꯨ ꯅꯣꯡꯉꯥꯟꯕꯒ ꯅꯥꯆꯣꯝ ꯑꯃꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥ ꯆꯥꯕꯗꯧꯅ ꯆꯥꯔꯤꯕ ꯆꯔꯥꯡ ꯄꯥꯏꯕꯒꯨꯝꯅ ꯄꯥꯏꯔꯤꯕ ꯈꯪꯉꯣꯏꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯏꯅꯤꯡ ꯄꯥꯏꯕ ꯉꯥꯏꯔꯛꯄꯗꯣ ꯈꯣꯏꯅꯤꯡ ꯃꯁꯥ ꯇꯠꯂꯦꯗꯣ ꯏꯃꯥ ꯅꯆꯥꯕꯨ ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯄꯥꯎꯊꯣꯛꯄꯤꯒꯅꯨ ꯅꯪꯅ ꯇꯧꯕ ꯁꯥꯖꯠ ꯂꯤꯆꯠꯄꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯒꯦ ꯌꯦꯡꯉꯣ ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡꯗꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡ ꯃꯍꯤꯛ ꯂꯥꯜꯂꯕ ꯅꯈꯨ ꯑꯅꯤꯗꯣ ꯊꯨꯗꯦꯛꯀꯗꯕꯅꯤ ꯈꯪꯉꯕ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯅ ꯋꯥꯔꯛꯂꯝꯂꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯁꯤꯖ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯤꯛꯅ ꯀꯞꯂꯤ ꯊꯥꯕꯜ ꯃꯉꯥꯜꯗ ꯑꯃꯨꯛ ꯑꯣꯏꯅꯔꯨꯏ ꯂꯣꯟꯊꯣꯛꯇꯕꯤ ꯊꯥꯖ ꯃꯍꯥꯛꯇꯨ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯐꯝꯅꯤ ꯄꯥꯝꯃꯨꯕꯅ ꯏꯈꯦꯡ ꯇꯥꯅ ꯆꯠꯈꯤꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯂꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯥꯎꯔꯔꯣꯏ ꯉꯁꯤꯒꯤ ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯁꯦ ꯁꯨꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯁꯦꯈꯔꯗꯨ ꯍꯤꯒꯥꯏ ꯌꯩꯔꯤ ꯂꯨꯅ ꯇꯨꯃꯤꯟ ꯀꯣꯟꯗꯨꯝꯕꯅ ꯃꯇꯧꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯁꯥꯎꯔꯛꯂꯕꯗꯤ ꯀꯧꯕ꯭ꯔꯨꯒꯤ ꯁꯃꯨ ꯌꯥꯏꯁꯥꯅꯤ
ꯈꯪꯗꯦꯁꯨ ꯆꯕꯤꯡ ꯆꯕꯤꯡ ꯉꯥꯡꯕ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯅꯤꯡꯕ ꯐꯥꯎꯈꯤ ꯋꯥꯆꯦꯠꯇ ꯃꯤꯍꯨꯜ ꯍꯨꯟꯕ ꯃꯔꯨꯞꯅ ꯄꯨꯀꯪꯕ ꯙꯣꯖꯣꯞ ꯐꯨꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯤ ꯑꯩꯗꯤ ꯈꯠꯅꯕ ꯈꯥꯝꯕ ꯀꯥꯎꯗꯨꯅ ꯌꯥ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯅꯪꯁꯦ ꯐꯣꯂꯥ ꯇꯣꯠꯄꯒꯨꯝ ꯇꯣꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯑꯣꯏꯅ ꯃꯥꯕꯨ ꯇꯣꯠꯈꯤꯕꯗꯣ ꯁꯤꯃꯨꯛ ꯉꯛꯄ ꯑꯅꯤ ꯁꯨꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯆꯦꯠꯇ ꯃꯤꯍꯨꯜ ꯍꯨꯟꯕ ꯀꯥꯏꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯋꯥꯆꯦꯠꯇ ꯋꯥꯆꯦꯠ ꯍꯥꯏꯗ꯭ꯔꯗꯤ ꯎꯇꯨꯞ ꯍꯥꯏꯔꯗ꯭ꯔꯣ ꯑꯁ ꯑꯌꯣ ꯅꯪ ꯍꯤꯒꯥꯗꯣ ꯇꯞꯅ ꯌꯩꯌꯨ ꯄꯣꯛꯏꯕꯗꯣ ꯐꯔꯤꯅꯤꯅꯦ ꯑꯄꯪꯖꯥꯎ ꯅꯨꯄꯤ ꯃꯥꯡꯗꯅ ꯊꯧꯅꯥ ꯐꯔꯤꯕ ꯍꯤꯒꯥ ꯑꯃꯒꯤ ꯑꯌꯣ ꯒꯥꯏꯅ ꯄꯛꯇꯕ ꯑꯁꯨꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯇꯨꯝꯅꯔꯝꯂꯅꯤ ꯍꯥꯏꯗꯨꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯊꯥꯕꯜꯗ ꯃꯤ ꯐꯨꯅꯔꯨꯏ ꯈꯪꯍꯟꯗꯕ ꯃꯈꯩ ꯍꯤꯒꯥ ꯌꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖꯇꯣꯝꯕꯤꯗꯨ ꯋꯥꯔꯛ ꯀꯟꯕꯤ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯂꯩꯕꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯄ ꯉꯝꯖꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯁꯤꯡꯖꯨ ꯄꯨꯔꯒ ꯂꯥꯛꯏ ꯇꯨꯃꯤꯟꯅ ꯃꯃꯥ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯒꯦ ꯈꯦꯠꯄ ꯍꯨꯕꯥꯠꯄ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯍꯦꯛ ꯂꯩꯇꯥꯏ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯀꯣꯟꯗꯨꯝꯕꯅ ꯇꯝꯂꯝꯕꯅꯦ ꯃꯥꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯈꯟꯕꯗ ꯅꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯕꯗꯣ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯣ ꯈꯜꯂꯝꯃꯣꯏꯌꯦ ꯃꯥꯁꯨ ꯎꯍꯧꯔꯤꯗꯨꯗꯤ ꯅꯣꯏ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯃꯨꯛ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯈꯜ ꯏꯆꯤꯜꯁꯤꯅ ꯑꯃꯨꯛꯇ ꯑꯣꯏꯔꯁꯨ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯑꯗꯣ ꯑꯗꯥꯗꯣ ꯇꯧꯔꯅꯨ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯑꯩꯅꯦ ꯏ ꯌꯥꯝ ꯀꯥꯏ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯑꯩ ꯆꯤꯊꯤ ꯏ ꯃꯉꯣꯟꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯗꯤ ꯈꯔ ꯄꯤꯕꯤꯈꯣ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯩ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯈꯤꯔꯣꯏ ꯀꯗꯥꯏ ꯆꯤꯊꯤꯗꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯏꯕ ꯂꯣꯏꯔꯕ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯆꯤꯊꯤꯗꯨ ꯆꯤꯡꯂꯦꯝꯕꯤꯗ ꯈꯨꯠꯁꯤꯟꯅꯩ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯁꯤꯕꯨ ꯂꯩꯔꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯅꯨ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯅꯪ ꯑꯃ ꯂꯩꯕꯒꯤꯁꯨ ꯑꯩꯅ ꯈꯔ ꯂꯥꯏꯊꯣꯛꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯑꯩꯅꯗꯤ ꯇꯦꯅꯨ ꯑꯆꯥꯟꯕꯤꯅꯤꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯥꯎꯒꯦ ꯉꯝꯗꯦ ꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅꯇ ꯂꯩ ꯑꯩꯗꯤꯅꯦ ꯇꯥꯁꯦꯈꯔꯒꯤ ꯃꯇꯧꯗꯨꯗ ꯃꯤꯍꯨꯜ ꯊꯥꯎꯟꯒ ꯑꯃꯠꯇ ꯁꯨꯈꯤꯗ꯭ꯔꯦ ꯃꯁꯥ ꯄꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯥꯎꯔꯛꯑꯗꯤ ꯄꯨꯔꯥ ꯂꯩꯕꯥꯛ ꯌꯩꯅꯕ ꯂꯩꯌꯩꯅꯤ ꯃꯥꯅ ꯄꯨꯛꯆꯥꯎꯕ ꯇꯥꯗꯣꯖꯣꯗꯣ ꯑꯃꯨꯛꯇꯪ ꯐꯨꯈꯤꯕꯗꯨꯗꯤ ꯀꯤꯔꯝꯕꯗꯒꯤꯅꯦ ꯑꯩꯗꯤ ꯌꯥ ꯀꯥꯗꯨꯅ ꯍꯦꯛꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅꯦ ꯃꯤꯍꯨꯜ ꯃꯇꯥ ꯑꯃꯅꯤ ꯍꯌꯦꯡꯋꯥꯏ ꯃꯉꯣꯟꯗ ꯂꯩꯔꯒ ꯆꯩ ꯌꯥꯝ ꯆꯥꯗꯣꯏꯖꯥꯠꯅꯤ ꯆꯩ ꯆꯥꯗꯅꯕꯗꯤ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯅ ꯍꯣꯠꯅꯕꯤꯔꯣꯗꯅ ꯑꯗꯨꯗ ꯇꯥꯏꯌꯦ ꯑꯅꯤꯗꯨ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯨꯕ ꯂꯣꯏꯔꯛꯄꯗ ꯏꯃꯥ ꯌꯥꯏꯑꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡꯗꯤ ꯅꯪ ꯄꯥꯕꯨꯡꯗꯤ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯏꯁꯟ ꯀꯅꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯤꯗꯣꯏꯕ ꯅꯆꯦꯗꯣ ꯗ꯭ꯌꯨꯇꯤ ꯂꯩꯔꯝꯃꯣ ꯅꯆꯦꯗꯅꯦ ꯉꯁꯤꯗꯤ ꯈꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯍꯜꯂꯣ ꯏꯆꯦꯗ ꯍꯥꯏꯗꯣꯏꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯁꯤꯁꯦ ꯌꯥꯔꯦ ꯏꯃꯥ ꯍꯥꯏꯒꯦꯁꯦ ꯁꯤꯖꯇꯣꯝꯕꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯡꯗꯨ ꯂꯣꯟꯕꯃꯛꯇꯤ ꯂꯣꯜꯂꯝꯗꯦ ꯀꯥ ꯃꯅꯨꯡꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯅ ꯍꯩꯅꯕꯤ ꯑꯣꯏꯔꯕꯤ ꯇꯝꯐꯥꯁꯅꯥꯅꯤ ꯊꯣꯡ ꯂꯣꯟꯕꯣꯏ ꯅꯤꯡꯗꯨꯅ ꯊꯤꯟꯒꯦ ꯇꯧꯕꯗ ꯂꯣꯜꯂꯝꯗꯅ ꯃꯊꯟꯇꯒꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯛꯏ ꯅꯣꯚꯦꯜ ꯄꯥꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯤꯛ ꯇꯨꯝꯃꯒ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯣ ꯅꯪꯕꯣ ꯗꯤꯁꯇꯔꯕꯄꯨꯗꯤ ꯇꯧꯔꯦ ꯍꯥꯏꯕꯕꯨ ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯈꯔ ꯇꯧꯔꯣ ꯑꯩꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯠꯇ ꯊꯝꯁꯦ ꯍꯥꯏꯖꯕꯗꯤ ꯇꯥꯕꯤꯗꯦ ꯇꯣꯂꯣꯞꯁꯨ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯔꯦ ꯉꯝꯃꯔꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯩꯃꯥ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯈꯨꯃꯨ ꯊꯣꯛꯄꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯗꯣꯔꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯀꯔꯝꯕ ꯄꯔꯤꯈ꯭ꯌꯥ ꯊꯥꯈꯤꯗꯣꯏꯕꯒ ꯂꯩꯔꯤꯒꯦ ꯏꯃꯥꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯑꯁꯨꯛ ꯌꯥꯝ ꯍꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯣꯚꯦꯜꯅꯤ ꯄꯥꯔꯤꯁꯦ ꯑꯗꯨꯁꯨꯅꯦ ꯗꯣꯛꯇꯔ ꯂꯃꯥꯕꯝ ꯀꯃꯜꯒꯤ ꯃꯥꯙꯕꯤ ꯍꯔꯦ ꯃꯥꯙꯕꯤ ꯅꯠꯇꯦ ꯅꯪꯅ ꯃꯗꯨ ꯄꯥꯔꯤꯗꯨꯕꯨ ꯂꯥꯏꯅꯤꯡꯕꯤ ꯃꯥꯙꯕꯤ ꯑꯣꯜꯂꯒꯦ ꯍꯥꯏꯔꯤꯔꯣ
ꯍꯣꯏ ꯑꯣꯜꯂꯒꯦ ꯑꯩ ꯇꯃꯥꯗꯕꯤ ꯑꯣꯜꯂꯒꯅꯦ ꯂꯥꯏ ꯅꯤꯡꯂꯒ ꯁ꯭ꯀꯣꯟ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯒꯦ ꯍꯩ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯨꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯤꯟꯗꯨꯡ ꯏꯟꯕ ꯇꯥꯔꯤꯃꯤ ꯏꯃꯥꯅ ꯄꯦꯟꯗꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ ꯏꯆꯥꯅ ꯁ꯭ꯀꯣꯟ ꯌꯧꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯁ ꯑꯩꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯇꯦꯟꯁꯟꯁꯦ ꯍꯦꯛꯇ ꯋꯥꯡꯈꯠꯂꯛꯑꯦꯕ ꯏꯃꯥꯒ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯌꯥꯏꯑꯣꯏꯕꯁꯦ ꯑꯩ ꯇꯨꯏꯁꯟ ꯊꯤꯜꯂꯨꯔꯒꯦ ꯌꯥꯔꯦ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯀꯥꯔꯒꯤ ꯁꯣꯗꯨ ꯄꯥꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯥꯗꯨ ꯇꯨꯏꯁꯟ ꯇꯧꯐꯝ ꯃꯥꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯨꯗ ꯗ꯭ꯔꯣꯞ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯁꯤꯕꯨ ꯀꯗꯣꯝꯗ ꯊꯣꯛꯇꯣꯏꯅꯣ ꯍꯦ ꯒꯣꯕꯤꯟꯗ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯁꯦ ꯑꯃꯨꯛꯇꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕꯤꯌꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯇꯝꯐꯥꯁꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯅ ꯅꯥꯒꯥꯃꯄꯥꯜ ꯃꯆꯤꯟꯒꯤ ꯑꯦꯗꯚꯥꯟꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯝꯗꯥꯏ ꯏꯆꯦ ꯑꯁꯤꯒꯤ ꯖꯨꯁ ꯗꯨꯀꯥꯟꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯦꯛ ꯑꯝꯇ ꯂꯩꯕꯤꯌꯨ ꯇꯨꯏꯁꯟ ꯍꯧꯒꯗꯕꯁꯨ ꯃꯤꯅꯠ 10 ꯋꯥꯠꯂꯤ ꯌꯥꯏꯑꯣꯏꯕ ꯂꯣꯛ ꯊꯨꯡꯉꯦꯅ ꯏꯃꯥꯅ ꯆꯩꯔꯗꯤ ꯑꯩꯗꯤ ꯃꯤꯋꯥ ꯇꯥꯕ ꯉꯝꯃꯣꯏꯀꯣ ꯀꯩꯁꯨ ꯊꯨꯡꯉꯣꯏꯕ ꯆꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯒꯥꯔꯤꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯛꯁꯤꯜꯂꯒ ꯈꯥꯝꯃꯤ ꯒꯥꯔꯤꯗꯒꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯀꯨꯝꯊꯔꯛꯑꯒ ꯖꯨꯁ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨꯗꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯦꯛꯇꯨ ꯊꯛꯂꯒ ꯊꯣꯔꯛꯂꯦ ꯀꯥꯔꯗꯨ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯌꯥꯏꯑꯣꯏꯕ ꯀꯅꯥ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯔꯣꯅꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯕꯨꯂꯦꯠ ꯑꯃꯗꯅ ꯁꯂꯥꯏ ꯉꯥꯟꯕ ꯔꯣꯅꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯏꯑꯣꯏꯕꯅ ꯗꯥ ꯔꯣꯅꯥꯜ ꯌꯥꯏꯑꯣꯏꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩꯈꯣꯏ ꯆꯦꯅ ꯇꯨꯏꯁꯟ ꯗ꯭ꯔꯣꯞ ꯇꯧꯕ ꯂꯥꯛꯄꯅꯦ ꯇꯨꯏꯁꯟ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯁꯦꯛ ꯑꯃ ꯊꯧꯕꯅꯦ ꯏꯆꯦ ꯄꯜꯂꯛꯄꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯔꯣꯅꯥꯜꯗ ꯅꯠꯇꯅ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯨꯃꯛ ꯊꯃꯣꯏꯅ ꯄꯪꯊꯈꯤꯕ ꯃꯤꯁꯛ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯐꯥꯔꯁ ꯂꯚ ꯃꯧꯄꯥ ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯁꯨ ꯌꯦꯡꯂꯨꯏ ꯎꯔꯦ ꯃꯤꯠꯃꯥꯡꯗ ꯁꯂꯥꯏ ꯉꯥꯟꯕ ꯃꯥꯕꯨ ꯎꯕꯗ ꯃꯊꯟꯇ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ ꯑꯁ ꯁꯤꯗꯤ ꯉꯁꯥꯏ ꯑꯉꯥꯡ ꯃꯤꯉꯝꯕ ꯀꯣꯛ ꯌꯥꯝ ꯋꯥꯡꯕꯗꯨꯅꯤꯗꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯈꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯟꯖꯤꯟ ꯑꯩꯅ ꯍꯩꯅꯗꯕ ꯃꯌꯥꯝꯁꯦ ꯍꯟꯖꯤꯟ ꯎꯛꯅꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯌꯥꯏꯑꯣꯏꯕꯒ ꯃꯈꯣꯏꯒꯅ ꯀꯃꯥꯏꯅ ꯈꯪꯅꯔꯤꯖꯥꯠꯅꯣ ꯔꯣꯅꯥꯜ ꯑꯃꯗꯤ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯑꯗꯨꯃꯛ ꯃꯃꯤꯠꯇꯨꯅ ꯇꯝꯐꯥꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯥꯏꯑꯣꯏꯕꯒꯤ ꯏꯆꯦꯅꯤ ꯍꯥꯏꯔꯛꯄꯗꯨꯗ